लो चनबा लमदम अमा ओइबना मिलिटेंट्स सिंगे मथक्ता चप चाबा थबक लौखटकनी चिंगी मफम सिंगदा थोकपा इरांगी दायित्व होम मिनिस्टर न लौगनी तंपाक लमदा इरांग थोकहनगनो हाइना होम मिनिस्टर अमित शाह न थमलाई मियामना हिंसा की थबक थादोक्तुना शांति लेहनबा होनमिनसी हाइना चीफ मिनिस्टर एन बिरेन अमुकासो अपील तौरकले ngasi nungthil New Delhi da Union Home Minister Amit Shah ga unarurba matung numidang Imphal International Airport ta thunglabaga paumi singda wangang laduna Chief Minister N Biren hai thoklibe irang ase loisinabagi damak stakeholders sing CSO sing amade luchingma kayaga punna phamina duna wari sanabagi tanja ama lairagani thoklibe irang ase center na lumna lawi thoklibe irang asiga mari lenena jingi lamda thokpa irangi daita Home Minister masana pugani tampaki lamda lairiba tangdu laita daba amadi miyamgi irang asi laksanduna santi lehenaba hotnabiyu haina Home Minister na mahaki maikaidagi thamlakhi lengang na thokliba irang asi loisinaba akan bathabak paikhatli miyamna jingnaba amadi tonga da thajaduna hingsa ki thabak tawbiganu security forcing sathok sasinda apan ba pibiganu makhoina mafam singda changsinduna miyambu ngak senana ba hotnabada apan ba pibiganu santi hanjilaknaba hotnaminarasi haina Chief Minister na appeal tawkhi paumi singna hangba wahangi pakhomda Chief Minister na hai sugi wathok asi lo chanaba lamdamni chapsaba akan mathabak lokhatkani National Highway to Imphal Dimapur lambi hangdokpagi matangda Chief Minister na hai lamdam asida santi hanjillaklaba amadi aikhoina khut tingthoktuna thabak tawrabadi lambi asi adumak hangdorakani kuki militant singna jingya da lairiba khul singda miyamda landarakpagi matangda N Biren na hai lengakna militant sing thengnagani miyamna pau pibiyu mi paiba pokpigano amadi tongada thajabigano haiki Kainoni Union Home Minister Amit Shah ji unaba satpani maramdi ngarangi tawkhiba all political party ki meeting Manipur nahan hawkhiba tarik 10 go humdoi dagi sona sanbidana aikoi staida misimina hawdo wathok khara nat ba thogasu misimina mag yawa dum balairakta aduga hujik sarkar na aikoina lokhaliba peace hanjalakna bagi process kari mayam do fries to satpani aduga mangon gi su khara aikoi advice khara sik to ge haidana adu aikoi Honorable Rajya Sabha ki MP iningthau Laisema Maharaj ne sana jaubane aduga Honorable Speaker aduga ekhoi gi party ki General Secretary koi Northeast ki incharge Manipur ki incharge Amit Patra ji aduga IB ki Director Deka ji yauna koi na phame da Manipur da ji hongai ba Sanjay's peace ki laiba posi khara gai appreciate ekhoi taunai adubu fully Santi Porpang Namnabagi Lambi Thiba Tangai Fadi have a potama Honorable Union Home Minister Yam Kanatame, Ado Yam Union Home Minister Amisaji na Yam Nunang Hodipachi, Periphery the Singi area, Singatainabi area, the Nomai Kara Kamna Baramba, Konaramba, do Lep Kraga, Adu Hapet Kara Handarapagi Mong Torkanda, Imphal Manunchida Kugi, say Honorable MP, Adu Union Minister Arkeranjan Gimayumai Tarakpa. Ngarang mag nahan mag kenogi Honorable Minister Susindro gi yumde attack tawno batawba adagi chumna gi chachaba nupi ani hekta pharaga hatagi tawrokpa adagi koi property aikoi gi government gi property Imphal Valley manung sida mai thaglakna tawroi sida dimension dama confusion dama leho karino tawriba process aduna madula agadi purely law and order gi pot lakpa hanagi leiramiba pot si the little political aduga haiba posi khara sensitive oiba aruba pot oiba matam wari sanabada aduga hujiki tawraiba posi adagi lambi da lamkhang da security forces singsi function to holaktaba loina lambi da mang nage chappa ga hekta ambulance khangde thugai rakpi ambulance satpa yadabi police satpa yadabi security satpa yadabi gi potama khak lawlessness ki type ma lakhusi yamna concern we aikoi na sot apply sor me aikoi su confuse sale in a sense thoi ba wa thokshi di amani aikoi gi pen da bichil now singna kharna separate adu tanba da tam aikoi pun lepakan da madu yaro ena thengna ga da bu gi mota aikoi machine sidai da sangaga hekta afang ba Chingnare hai kari hai rumorship masa pairaga palak pai badona tawbogi pot mo lakhan da khoi si paumi masa khangatre minister MLA masa khangatre social leader kanano masa khangatre
ꯀꯔꯤꯅꯣ ꯑꯃ ꯇꯧꯔꯛꯄꯁꯤꯒꯤ ꯌꯥꯝꯅ ꯀꯟꯁꯔꯟ ꯑꯣꯏꯍꯧꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅꯁꯨ ꯁꯥꯔ ꯍꯧꯖꯤꯛꯀꯤ ꯑꯣꯏꯔꯛꯏꯕ ꯐꯤꯕꯝꯁꯦ ꯑꯩꯈꯣꯏꯁꯨ ꯃꯁꯤ ꯀꯔꯝꯍꯥꯏꯅ ꯇꯧꯔꯛꯄꯅꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯀꯨꯞꯅ ꯊꯤꯔꯤ ꯂꯣ ꯔꯨꯜ ꯑꯣꯐ ꯂꯣ इनफोर्स तौनब कोई याम कन्न होनरी मी फाब पुनब कोई हौरे नाथाय चादब तौबसिंग चंगारा मक्तद मी मापन तरा मो हेन फाय युम मै थाबबु अदगी ऑनरेबल कनोगी गोडाउन मै थाब पाइप मै थाब करिनो कैनोमा अखोइना चलिब सिक थेंगनरी से कैनो से अखोगी तंपाकी लेरिब प्रजासिंग कंफ्यूज अम लेरब्रा मधुगी पोतुमा इखोई गवर्नमेंट अखोइना सिदे एंजाइटी लेरिसे सि चप मानना आदा ऑनरेबल यूनियन होम मिनिस्टर मा याम सीरियस होइना लहोई करिनो तौरिसे अदुना अखोई लास्ट रिसोर्ट ओइना अमुक्तंग मागे साइटगिसु करिनो अंगम बापम मतोरकांदा प्रजा मयामसी हुजिकी लंबी द सोरोक चलगा पूरा वाइल्ड ओइना हेक्ता उ तौबई टाइप लंबी थिंगबा खोटपा सिक्योरिटी द चेक तौबा खोट तहोई दब थबक मयाम तौरिबा नुपी अंगांग हेक्ता फारगा फुबा हेक्ता हात दै तौबा तौरिबा मयामसी करिनो हाइदना नो अमुक्तंग इनिंग थौने अदुगा आइगी सरकार की लेरिबा इखोई ऑनरेबल स्पीकर अदुगा मंत्री एमएलए मयाम सिविल सोसाइटी मयाम सिग अमुक्तंग उनरका वारी वताई फजना सारकांदा करिनो तौरिसे करिनो पामिसे हाइबा पोटमा खंगतोक नरनबगी तंजादु यौरे हाइदना इखोई खनरगा लाई ऑनरेबल यूनियन होम मिनिस्टर अमित शाह जी यामना नुंगनांग हौई तौरिबा फिल्मदुसे अदुगा चिंगी तौरिबा खोलिबा पोसिदी मागी साइटगी मा मैक्सिमम मा दाई लौगनी अदुगा तंपाकी द लांगिबसे मासी अमुक्तंग फजना करिनो ममाय अमा इयाव याव गबदुना पंगतौद तौरिसे अखोई दिल्लीदा करिदा पृथ्वीगी ओइना ताबदा यामना नुंगाइत्रे हाइदना मसिगी कंसर्न चाहरे अदुना अखोई सुमांगोदा एश्योरेंस पिरमे यस हाइरबा पोतो सारे खोइसु यामना नुंगांगागा लै अदुना अखोई हानादगिसु तौरगा लाई अदु हेक यौगिबगा अखोई मीडियागी खुथांगदा अदुगा लैरिबा सिविल सोसाइटीज मेरा पाइबी इमा इबेल लैरिबा मयाम सिदैदा अखोई रिक्वेस्ट तौरकांदा मतम से हुजिक पॉलिटिक्स तौनबा पॉलिटिक्स सानबा मतम नते लैबाकी यामना सिरबा तंजानी कोई पुन्ना मत ओइना लेमिनगदबनी हाइबा कैंपेन कोई तौरुगे न हाइरमगा कोई हलकपनी अदुना प्रजा मियाम दा इन अपील तौनिंगबसी आदा यूनियन होम मिनिस्टर अमित शाह जिना अमदी दिल्ली की लैरिबा लीडरसिंग कंसर्न होरिबा पोसे मरुइना कोई तंपाकी लैबिरिबा सिनाउसिंग मरुइना इमा इबेल क्लब पुबिरिबा मयामना कोई अंतंग खमिनरगा भाब तामिनरगा तंपाक्सिदा शांति अंतंग पोरकनबा पुन होनमिनसी अदुगा लोइनना सिंगी सिनलाउसिंगदसु आइना अपील तौजरी अखिगी थौदोकसिदा इरांगसिदा यावरिबा सिनलाउसिंगदा अखोई हौगिबना हौग्रगजु हुजे अखोई शांतिगी मतम अमा गिव ए चांस फॉर पीस अखोई नाकलनि मक्ते अखोई मदुगी मतम यौरे हैना अपील तौजरी यूनियन होम मिनिस्टर अमित शाह कौरपकी मतुंगिना ngasi ayuk imphal thadokiba delhi pangkiba chief minister nongthomam biren hojik numidang khoigi pung 9 gi minute 13 mari taba matamda imphal da thunglaba matungda airport ta khoigi paumisingda mahaki union home minister अमित शाह ga unabagi wafam sing khoigi paumisingda pawdang lokhibi matungina khoi miyamna khangningbba kari ahongba kari anouba leibisano haibisigi matangdani adubu chief minister n biren gi wafam da pulapna yengba matamda thoidokpa anouba miyamda hena interesting ogedaba aduba leibak asibu aduga lamdam asibu shanti porongna bhonabada masimadi sapsana tawrugani haibigi adugumba asetpa fireb natragana yamna concrete oiba decision amakhak lawgi thoidokpa aikoina ubu fangde sida leriba fibam se adumak aikoigi singi district sing haiba tare singi mafam singda irang leiriba mafam sing asida sigi thoiba irang sigi khogi daita masigi responsibility je union home minister na logun heavy wafam aduga valley area da tampaki mafam singda khoi hojik miyam gi adugumba asoba iho ama leiriba se lakshan biu masi irang si tawhanganu haibigi adugumba wafam home minister gi maikedi gi minister da thamlakpa leiri masida natana akhogi toan ba leiriba khoi stakeholders sing loinana CSO sing aduga lusing bas kayaga akhoi thoiba irang sigi matangda unarkanda apunba platform amada akhoi wa khanarkanda kari tawba yagadage akhoi kari tawgadage haibadugi tanjama launa wi wafam sim minister fongdok pleri loinana pawmi singna hangba wahangi fawkhumda akhoi suspension of operation miyamna su haina khangnariba sigi matangda leiriba fibam sigi matangda hangba matamda sim minister gi fawkhumda sugi watangda akhoi gi union home minister Amit Shah ki maikedi gi magi oiba chapchaba firep leri low
sanava adugumba ain sanava leiba amoi bena masi subsaba action lakhut kene habini loinana national highway number 2 Imphal Dimapur lambi hangdokpaki matangda hangbo wahang ki pakhumda se minister na phongdok ki basi leiriba fibam masi dai koi hana koi pis hana koi khud hana tingthoksi pis hana puraksi aduga madugi matungda santila matungda automatically madu lakpa yabagi fibam adum lakani habi wafam phongdok leri maramaduna chaurangna koi punna yengba matamda leiriba se minister gi union home minister Amit Shah ga unabagi khongset asida hana dagi leirakpa fibam adumak koi uwa fangi aduga ahenba ka hena anauba top madugi pawdudi koina ngasigi press briefing asida koi thoidongna uwa fangde haiba wafam sini loinana leiriba fibam asidi koi miyamna pamiba pot asidi santi hanjalakpa loinana thoiba irangsi laksinba khulai paiba militant ni hairiba singasi laksinba makuibu makut thudi ekpasini koi mayamna pamisi miyamda misam miyamda landaba yum mai thaba ton masathariba misam da sathariba lanasi loisilu aduga aki akhang poiba mi pai thawai ba leribisi kogalu haiba wafam sini adubo sigi fibam se koi karam kanda fanggadage kari thabak lokhalaga masi ko hangadage laingak na masi chapsana thabak pakhet piu haiba wafam sidi ngasi fawba hauzik fawba tungda hayengsu hangsisu adumak matam punumak tai koi miyamna pamba aduga miyamna hangbo wahang oire hiram sugi matangda camera person ningomam sana jawbagaloinena kumatham gentle IS News Imphal